Manipur amadi Nagaland matam kayagi mamangdagi yenaduna lairiba Kejol sada chawkhat thorang natana akai atoi amata thokaloi haina Tinimya People Organization na Chief Minister Nongthombam Birenda thajaba pirakre hairi Manipur gina awang thangba amasung Nagaland gina kha thangbada lairiba Flora and Fauna da malemda maming lairiba Juko Valley gi kha thangbada lairiba matam kayagi mamangdagi yenaduna lagiba Kejol sada makhal amatagi chawkhat thorangi thabak natana akai atoi thokanbagi thabak amata pangthokloi haina TPO gi President Timikha Kojo amasung General Secretary Rengmana khudek piba cherol ama Chief Minister Nongthombam Birenda pishinduna hangalakpaga loinana yenaduna lairiba Kejol sadagi Manipur Police athuba matamda lathokpinaba haijarakre hairi ningsingba yabadi Nagaland da West Toba Organization Sapogi Maikeidegi Kejol sada lairiba Maugi Prajamyam athuba matamda mafam madu thadoktuna chatkigadabani haina khangalakhiba laikhrabani hairi